ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯃꯥꯒꯣꯝ ꯆꯠꯇꯣꯏꯅꯦꯕ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯑꯗꯨꯝ 32 ꯇꯔꯨꯛꯀ ꯃꯤꯅꯤꯠ 32 ꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯄꯨꯗꯤ ꯌꯧꯔꯣꯏꯕ ꯌꯧꯗꯕꯁꯦ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯐꯝꯗ ꯂꯦꯛꯇꯣꯏꯅꯦꯕ ꯃꯐꯝꯗ ꯂꯦꯛꯑꯒ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯃꯨꯛ ꯀꯥꯏꯗꯣꯏꯅꯦꯕ ꯑꯆꯥꯄꯣꯠꯅꯦ ꯑꯆꯥꯄꯣꯠ ꯑꯗꯣ ꯁꯤꯗꯁꯨ ꯑꯆꯥꯄꯣꯠ ꯆꯠꯇꯣꯔꯦ ꯃꯥ ꯂꯩꯔꯦ ꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯃꯦꯟꯅ ꯇꯥꯗꯣꯔꯦ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯔꯤꯞꯅꯤ ꯍꯌꯦꯡ ꯉꯟꯅ ꯃꯣꯔꯅꯤꯡꯗ ꯌꯧꯗꯣꯏꯅꯤ ꯑꯩ ꯋꯥꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯐꯣꯟꯁꯦ ꯁꯤ ꯄꯣꯠ ꯆꯩ ꯄꯥꯏꯔꯤꯕꯀꯣ ꯐꯖꯅꯗꯤ ꯎꯔꯦ ꯀꯦꯖꯤꯗꯣ ꯌꯦꯡꯉꯣ ꯄꯥꯏꯌꯣ ꯀꯌꯥꯝ ꯂꯨꯝꯒꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯏꯅꯦ ꯄꯣꯊꯥꯏꯗꯣ ꯄꯣꯠ ꯌꯣꯝ ꯊꯥꯏꯌꯣꯝꯃꯤ ꯋꯥꯕ꯭ꯔꯣ ꯅꯪꯗꯤ ꯌꯥꯏꯖꯣ ꯑꯌꯨ ꯇꯥꯎ ꯋꯥꯕ꯭ꯔꯣ ꯏꯁꯤꯡ ꯁꯣꯛꯂꯛꯀꯦ ꯋꯥꯗꯦ ꯑꯗꯣ ꯅꯪ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯂꯩꯅꯤꯗ ꯈꯟꯕꯤꯔ ꯂꯩꯔꯝꯃꯦ ꯃꯐꯝꯗꯤ ꯇꯦꯟꯒ ꯈꯜꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯁꯤꯡ ꯃꯩ ꯆꯥꯛꯇꯦ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤ ꯅꯦꯠꯋꯥꯛꯀꯤ ꯐꯪꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯂꯐꯨ ꯑꯗꯒꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯂꯐꯨ ꯆꯥꯔ ꯆꯤꯡꯉꯦ ꯂꯐꯨ ꯑꯣꯏꯅ ꯆꯥꯔꯦ ꯃꯐꯝ ꯊꯥꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯦ 이싱지가 말 걸러지. 하.
pung ama maya changgini ko se. Lewat dah, makada yenge, makada. Kok yang notro. Ya udah itu, sini ini. 시제 시다 크롬해보고 크롬마가 시기 마톤이다 짰더니봐 짭바제 시기 그날 시기로 미제 짝게 되네봐 시기 맞아 맞아 짝게 되네봐 근데 너무너무 좀 까이 되네봐 아도가 시기 까위 그는데 까위 비디오도 아이도 맞대 남게 오고 hiji ang ngom ni ngom no male do ni video Ngay lagi. Sini bang kan mesti. Oh, sini sendang dapat sini juga. Masih di sini mana tu? Yang kan dapat sana nambah dengan Andre buka. Tuh, ada tele juga. Koi pasti memang. Asin daya itu. Sini. Ada di sini mata kibiu.